अहानबदा हिंसा थादोकपा हाइबे हिरमदा पांगथोकनी तोरंबा मिफम कुकी CSO सिगी मरक्ता मानदबा वखलु लैबदगी मतम कक्तने गेथोखरि कोकीजो काउंसिल KZC न सिंदुना ngasi तुइबोंग पीस ग्राउंड हॉकी सही इंग्लिश गनी कुनगो हमदुगी मे हुमदगी मणिपुर थोकलिबि इरांग असि लुसिननबगी पनमदा कोकी अमदि मितैगी मरक्ता खुद थानदबा हाइबेगी मतांगना खननबा पांगथोकनी हाइना तोरंबा असोबो मिफम मदु कोकीजो फुरुकी लैरिबा तोगान CSO सिंगी मरक्ता मानदबा वखलु लाकपदिगी हारिबा मिफम मदु मतम कक्तना यैथोखरि ngasi पांगथोकनी हाइना तोरंबा मिफम मदु मिनिस्ट्री ऑफ होम अफेयर्स MSA ना मणिपुर थोकलिबि इरांग असिबु लोइसिनदुना पाइखलगलिबा तोगान खोंथांगसिंग सिगी सरु अमा ओइना कोकी अमदि मितै फुरुकी मरक्ता खुद थानदबा हाइबेगी मतांगदा नकलनिगी मरक्ता यानबा वरेब अमा लौननबा खंगलकपदगी मतुंग इना कोकीजो काउंसिल ना मपुंग ओइबा थौदांग लौदुना हाइरिबा मिफम अदु पांगथोकनी हाइना तोरंबनी अदोबो ngasi कुकीजो काउंसिल ना थादोरकपा सिओलमदा हौजि कुकीजो मियामगी मरक्ता लैरिबा सरांगनाबा नुवाइतबा सेरासिदा असिगुम्बा मिफम अमा पांगथोकपा हाइबसि असुम्बा खोंथांग अमा नति कुकीजो मियामगा तानरंबा तौदना लुप असिगी माइकेरिगी असिगुम्बा मिफम अमा पांगथोकनबा सेम सरंबा सिना कुकीजो फुरुकी लैरिबा मियामदा नुवाइतबा थोनखिबा दुगिदमक लुप असिगी माइकेरिगी हाइनिंगाइ लेतना नुवाइतबा फोंदोकलि हाइनसु सिरोलदुना हाइरि नकल अमरोमना प्रेसना फंगबा तोगान सोर्स की मतुंगिना ngasi पांगथोकनी हाइना तोरंबा मिफम अदुगी मताना कुकीजो फुरुकी मरक्ता लैरिबा तोगान CSO सिगी मरक्ता मानदबा वखलो लाकपदगी फुरुब सिगी मरक्ता तोखाई तानरकपन सिंग क्या थोकपदगी मिफम अदु मतम कक्तना येथोखिबनि हारि कोकीजो काउंसिल की मकोक थोंबा लुसिंगबा मन न्यूज एजेंसी अमगी पाउमी अमन फोंदोखिबना लुब असिगी माइकेदिगी कुकीजो मियामगी लैरिबा सिंटेमेन अदु निंगथिना खनथरुबा मदि खंगननबा होनरुबा तौदना हारिबा मिफम अदु पांगथोकननबा सेम सारुबा लुब असिगी अरानबा खोंथांग अमनि हाइबा लुब असिना खंगमंगमलि तोगान मापक्यादगी लाकपा फीडबैक असिना खंगमंगमलि मदुदि असिगुम्बा मिफम अमा हौजि कुकीजो फुरुकी मियामगी वखलोंदा तारिबा नुवाइतबा मदि अतै अतोप हिरम क्या असिगी मरक्ता असिगुम्बा मिफम पांगथोकपा हाइबसि असुम्बा खोंथांग अमा नति असिगुम्बा अनौब डेवलपमेंट क्या सिना मरम ओइरगा लुप असिगी माइकेदिगी सुंगसि पांगथोकनी हाइना तोरंबा मिफम अदु मतम कक्तना यैथोकले हाइना सिरोल अदुदा मियामना खंगनखिबसु लैख्रे हाइना फोंदोकलि हौखिबा चाइंग लिसिंग अनिगा कुनगो हुमदोगी मणिपुर थोकलिबि इरांग असि लुसिननबा इंडिया लैंगाकी माइकेदिगी पैखलकलिबा तोगान खोंथांगसिंगी मनुंगदा सरुक अमा ओइरिबा ngasi पांगथोकनी हाइना तोरंबा मिफम अदुगी मतंगदा कोकी फुरुकी तोगान मियोइ क्याना वखन क्या फोंदोकनरकलि कुकीजो फुरुकी मसक नायरब ऑर्गेनाइजेशन अमगी यूथ लीडर अमन हिरमसिगा मरि लेना हाय MIC ना पाइखलकलिबा खोंथांग असि निंगथिना ग्राउंड वर्क तौदुना पाइखकदबा खोंथांग अमनति मियामगी मरक्ता हाना ई पाउ फाउनरंबा तौदना असिगुम खोंथांग असि कुकीजो काउंसिल ना मतुंगदा अमुहना पांगथोकतनबसु खंगली सही एनी हेंजिलगलबा मणिपुर की इरांग असिबु वारुइसन अमा पुरनबगी पनमदा MICA गा तत्तन ई पाउ फाउनरिबा कुकीजो काउंसिल लाखदोरिबा मतुंग तारकपा मतमदा यामना सेक्शना खोंथांग मथौ तागदौरि लुप असिना कुकीजो मियामगी थाजबा मंगहनना MICA गा पुना थबक तौमिननबा होटनबदा मोरेल अमदि स्ट्रेटेजी कंसेशन अमा यावना थबक तौबा मथौ तारि पनमयाबदि MICA अमदि कुकी सु ग्रुप की मरक्ता सु एक्सटेंशन गा मरि लेना वरि सानाबदसु कुकी सु ग्रुप की लैरिबा डेजिग्नेटेड कैम्प नौना मफम होंदो होंजिन तौबा हौजिक लैरिबा कुकी सु ग्रुप की डेजिग्नेटेड कैम्प हानदगी मसिंग हंथनबा MICA ना हाइरक वाफमदा कुकी सु ग्रुप सिंगी मरक्ता मानदबा खेनबा वखलोन क्या लाकपदगी ngasi फावबा MICA अमदि कुकी सु ग्रुप की मरक्ता वरि सानाबगी खोंथांग अदु अरेप वरेप अमता लौबा ngamdana panduna लैरिबने CM Hemanta मणिपुर फाव लाखलगा असम लम खपसिली मणिपुर नागाउंड लाप इमुंग तारागनिथुकी मियोय हलनख्रगनी मणिपुर मियोयन फाव असम लाखलगा लम खपसिलगा लैसिली उमंग यौना लम खपसिलिबसिंग सोदना ताखोकनी हाइना असम के चीफ मिनिस्टर हिमंत बिस्व शर्मा फोंदोखरे ngasi गुवाहाटी पाउमिसिंग उनाबद चीफ मिनिस्टर हाय असिगुम्ब लम खपसिनबा कांगबोसिना मियोय खुजो खरा अहानबिगी ओइना जंगसिलगा लौ सिंगु तौरबा मतुंगदा लोन यादबा मोन खुंता लैता सिलाप थेंगरी हिमंत बिस्वन हाय लखीमपुर हंदक इविक्शन ड्राइव चथबा मतमदा मणिपुर की मियोय सिंग थेंगनखि अमदी ngasi मणिपुर अमसुम नागाउंड की इमुंग तारागनिथि मफम मदुर थोंगनखि मखोय बुहाना मफम दुर लम खोपसिलगा लैरिबसिंग अदुना लाखनबा कौबनी हाइना पल्लदुना चीफ मिनिस्टर हाय मखोय दी एविक्शन तौरी हाइबा खंगदि लखीमपुर की डिस्ट्रिक्ट कमिश्नर इमुंग तारागनिथि की मियोय सिंग अदु मयुम दा हलनना थबक लखोलगनी हाइबा वाफम फोंदोखि मफम मदुर लम खोपसिलगा लैरिबसिंग असि अयामना गोलपारा अमसुम अकोयब डिस्ट्रिक्ट की
ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯦꯁ ꯕꯦꯡꯒꯜ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯐꯥꯎꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯊꯤꯡꯅꯕ ꯁꯤꯁꯇꯦꯝ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯛꯇꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯤ 13 ꯐꯒꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯌꯥꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯨꯁꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯍꯦꯃꯟꯇꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 32ꯗꯒꯤ 45ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯥꯡꯈꯤꯕꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯑꯁꯥꯝꯒꯤ ꯂꯝꯗꯤꯡꯕꯨ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯔꯗꯨꯅ ꯍꯦꯃꯟꯇꯅ ꯍꯥꯏ ꯃꯐꯝ ꯑꯗꯨꯗ ꯁꯤꯡ ꯊꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯈꯔ ꯍꯥꯟꯅ ꯂꯥꯛꯂꯒ ꯂꯝ ꯑꯗꯨ ꯈꯥꯛꯂꯒ ꯊꯝꯅꯕ ꯃꯇꯨꯡ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯁꯤꯡ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯏ ꯑꯃꯗꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯁꯤ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯕ ꯊꯦꯡꯅꯩ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯔꯤꯌꯝꯘꯥꯠꯇ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯦꯁ ꯂꯧꯈꯠꯄꯗ ꯊꯥ 4-5 ꯆꯪꯈꯤꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯏꯟꯇꯔ ꯁ꯭ꯇꯦꯠ ꯕꯣꯔꯗꯔ ꯑꯣꯏꯕꯅ ꯅꯥꯒꯥꯂꯦꯟ ꯒꯣꯚꯔꯅꯔ ꯃꯦꯞꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯔꯤꯌꯝꯘꯥꯠꯇ ꯂꯝ ꯕꯤꯘꯥ ꯂꯤꯁꯤꯡ ꯀꯌꯥ ꯈꯣꯞꯆꯤꯜꯂꯒ ꯂꯩꯔꯤ, ꯂꯣꯏꯅꯅ ꯏꯃꯨꯡ 500ꯔꯣꯝꯅ ꯎꯃꯪꯒꯤ ꯂꯝ ꯑꯗꯨ ꯄꯨꯂꯞ ꯈꯣꯞꯆꯤꯜꯂꯒ ꯂꯩꯁꯤꯜꯂꯤ꯫ ꯗꯤꯡ ꯑꯃꯁꯨꯡ ꯂꯍꯣꯔꯤꯘꯥꯠ ꯑꯦꯔꯤꯌꯥꯗꯒꯤ ꯂꯥꯛꯄ ꯑꯅꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯏꯃꯨꯡ ꯑꯃꯅ ꯕꯤꯘꯥ 300ꯗꯒꯤ 500 ꯐꯥꯎꯕ ꯈꯣꯞꯆꯤꯜꯂꯒ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯃ꯭ꯌꯥꯟꯃꯥꯔ ꯁꯨꯄꯥꯔꯤꯁꯤꯡ ꯑꯣꯔꯤꯌꯝꯘꯥꯠꯇ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯁꯨꯄꯥꯔꯤꯒꯤ ꯌꯥꯟꯁꯤꯟꯅꯔꯒ ꯂꯣꯀꯦꯜ ꯁꯨꯄꯥꯔꯤ ꯁꯥꯔꯒ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯁꯠ ꯔꯦꯟꯖꯔ 3 ꯂꯩ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯑꯣꯐꯤꯁꯤꯌꯦꯜꯗ ꯅꯠꯇꯅ ꯂꯣꯀꯦꯜ ꯄꯣꯂꯤꯇꯤꯁꯤꯌꯟ ꯐꯥꯎꯕꯅ ꯀꯔꯤꯒꯨꯝꯕ ꯂꯣ ꯀꯥꯏꯅ ꯈꯨꯟꯗꯥꯕꯁꯤꯡ ꯑꯗꯨ ꯃꯁꯤꯡ 5ꯗꯒꯤ 10 ꯐꯥꯎꯕ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯗꯨ ꯚꯣꯠ ꯕꯦꯡꯛ ꯑꯣꯏꯔꯛꯄꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯕꯤꯘꯥ 1,19,994ꯗ ꯂꯝ ꯈꯣꯞꯆꯤꯜꯂꯝꯕꯁꯤꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯇꯥꯛꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯕꯤꯘꯥ 1,62,000 ꯍꯧꯖꯤꯛ ꯈꯣꯞꯆꯤꯜꯂꯒ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯅꯔꯣꯟꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯃꯤꯠꯌꯦꯡ ꯏꯟꯗꯤꯌꯟ ꯂꯣꯒꯤ ꯃꯈꯥꯗ ꯊꯕꯛ ꯂꯧꯈꯠꯀꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯂꯣꯒꯤ ꯃꯈꯥꯗ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯗꯨꯔꯒꯥꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯒꯤ ꯉꯝꯈꯩꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕ ꯄꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯣꯗꯤꯅ ꯍꯥꯏ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯕꯦꯡꯒꯜꯒꯤ ꯁꯛꯇꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯇꯤꯑꯦꯝꯁꯤ ꯂꯩꯉꯥꯛꯅ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯁꯛꯇꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯄꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯥꯁꯤꯟꯅꯕ ꯆꯦ-ꯆꯥꯡꯁꯤꯡ ꯁꯥꯕꯤꯔꯤ꯫ ꯃꯁꯤꯃꯛ ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯤꯍꯜꯂꯛꯄꯅꯤ꯫ ꯌꯥꯅꯕ ꯇꯧꯕ ꯄꯣꯂꯤꯇꯤꯛꯁꯇ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯤꯃꯤꯠ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯂꯒ ꯊꯕꯛ ꯇꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯅꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯅ ꯇꯤꯑꯦꯝꯁꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯆꯩꯔꯗꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯤꯡꯁꯥ ꯑꯃꯁꯨꯡ ꯅꯝꯗꯨꯅ ꯁꯤꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯗꯨꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯦꯞꯍꯜꯂꯒ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯇꯤꯑꯦꯝꯁꯤꯒꯤ ꯒꯨꯟꯗꯥ ꯇꯦꯛꯁꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯠꯁꯤꯡ ꯕꯦꯡꯒꯜꯗ ꯆꯪꯂꯛꯄ ꯊꯤꯡꯂꯒ ꯊꯝꯂꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯐꯣꯡꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯕꯦꯡꯒꯥꯂꯤꯁꯤꯡꯅ ꯇꯤꯑꯦꯝꯁꯤ ꯍꯇꯥꯎ ꯕꯪꯒꯜ ꯕꯆꯥꯎ ꯍꯥꯏꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯂꯥꯎꯔꯤ꯫ ꯕꯤꯖꯦꯄꯤꯅ ꯁꯣꯏꯗꯅ ꯆꯥꯎꯈꯠꯄ ꯕꯦꯡꯒꯜ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯅ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯗ ꯆꯪꯕ ꯃꯆꯥꯛꯁꯤꯡ ꯕꯦꯡꯒꯜꯗ ꯔꯤꯁꯣꯔꯁ ꯑꯣꯏꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯇꯤꯑꯦꯝꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯄꯜ ꯑꯣꯏꯔꯒ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯣꯗꯤꯅ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯤꯡꯁꯥ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯍꯜꯂꯒ ꯊꯝꯂꯤ꯫ ꯑꯄꯤꯛꯄ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯆꯧꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯀꯅꯥꯅ ꯁꯦꯟ ꯊꯥꯗꯅꯤꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯕꯦꯡꯒꯜꯕꯨ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯚꯣꯠ ꯄꯤꯗꯨꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯕꯗꯤ ꯕꯦꯡꯒꯜꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯥꯕ ꯚꯣꯇꯔ ꯑꯥꯏ.ꯗꯤ. ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯄꯦꯟꯁꯦꯁꯟ ꯀ꯭ꯂꯦꯝ ꯇꯧꯔꯝꯕ ꯎꯀꯤꯜ ꯌꯥꯎꯅ 3 ꯐꯥꯔꯤ꯫ ꯑꯁꯥꯕ ꯚꯣꯇꯔ ꯑꯥꯏ.ꯗꯤ. ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯃꯣꯇꯣꯔ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯄꯦꯟꯁꯦꯁꯟ ꯀ꯭ꯂꯦꯝ ꯇꯧꯔꯝꯕ ꯑꯦꯗꯚꯣꯀꯦꯠ ꯑꯃ ꯌꯥꯎꯅ ꯃꯤ 3 ꯐꯥꯔꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯣꯛꯈ꯭ꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯗꯚꯣꯀꯦꯠ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟ ꯆꯍꯤ 80 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯖꯂꯥꯎꯗꯤꯟ ꯂꯤꯂꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏ,
Lelong Hauraibi Turel Ahan Bidigi AMD Abdul Samad Sayang Higamari AMD Bashiru Rahman Sayang Higumdu Apoku Giming Lakidraba AMD Hamidullah Amasum Zamila Begum Sekuntragani Pan Mapure Bigiming AMD Abdul Bakar Kairo Mating Me Lekaini Hedi Presta Panga Paun Hai Tha Sigi Taragaturuki Nutilpung Anirom Tavada Asaba Voter ID Kasinaga Motor Accident Claim Tribunal Dugi Campaign Gi Shanpam Lautokna Bokona Ramle Haina Motor Accident Claim Tribunal Dugi Lampel PS Gi Officer in charge the report Amatoraki Report Dugi Matung in English Aniga Kungamari December Taragamari da Tribunal na client Amam the Lupolak 1.5 question Pampina ba Takib order Magi Matuna mi Ohum to one case Ungi Makara campaign Pipina by application Taraki Makugi Pansingadu Tribunal gi account deposit of the claim Tarokli Bisingi identity verification sa Taraga Tadona Bungaidun Lerapani campaign is sent Pamadubu AMD Nizamuddin say Yankayamadi Mazibur say Nifugamanga Masum Bilkis Banusai Kungamanga Kawami Ohumna claim Taraki Makoi Hungi verification is at Makugi voter ID card Singadu Asavan have a Kangakiban Hedi Kuki Tawongi Mayuk Naga Tava Mapam Singa General Stride Okri. Kuki Singa Sataraka Henba Tawongi Mayukta Fudil Naga Coordination Committee FNCC Impal and Sing Nungi Nagas and Kunda Sinkong Sing Matam Kakta General Stride Okri. Indefinite blockade Amadi General Stride Shibu is done Liangmi Naga Sip Chairman Association ELNCCA Kangpopi District Amapung Pana Sokolakli. Panwaya Badi Kongjang as Kuki Sina Nagagi Lam Kopsin Duna Tabak Torok Makoi Weba Maming Sing Taunaduna Lambi Shemlakpa Madi suspension of operations through the labor cookie group Singi Kem Nagasing the Kundaba Mamadi Marakna Pam Sing the Lehalaki Mayuk Sankshalakibane Kongjang as Sokoladuna ELNCCA and Tatorok Pasur Amada FNCC nang si ihing nongyay digi hawduna nagas na kundaba sing kongsingda matam kaktaba blockade amadi general strike changshiliba sida association sina mapung phana sukani koki sing na tawrakliba thabak thoram sing sida nagas sing na kaidonung na yengduna leiro herakli ado tenta nasum na myam na thamjagi hauskui na di myam paw matanga salu sinjagi amasum myam puna anowa update na mina senasu channel sigi mekeri myang pham da makata na thamjari